ꯀꯞꯂꯝꯕ ꯅꯨꯄꯤ ꯃꯆꯥꯗꯨ ꯀꯞꯂꯤꯕꯗꯨ ꯆꯞ ꯂꯦꯞꯄꯤ꯫ ꯄꯨꯔꯦꯟꯒꯤ ꯀꯥꯏꯔꯕ ꯁꯛꯐꯝ ꯑꯗꯨ ꯎꯕꯗ ꯉꯛꯅ ꯁꯔꯗꯤ ꯀꯩꯗꯧꯔꯨꯔꯒꯦ? ꯇꯟꯖꯥꯗꯨꯗ ꯂꯤꯟꯊꯣꯏꯗꯨ ꯇꯐꯤꯡ ꯆꯪꯂꯛꯏ꯫ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯂꯤꯟꯊꯣꯏꯁꯨ ꯂꯣꯏꯅ ꯈꯪꯂꯕꯅꯤ꯫ ꯄꯨꯔꯦꯟꯅ ꯂꯤꯟꯊꯣꯏ, ꯂꯤꯛꯂꯩꯁꯦ ꯀꯩꯗꯧꯔꯦ? ꯁꯔ, ꯉꯁꯥꯏ ꯊꯕꯛ ꯇꯧꯔꯤꯉꯩꯗ ꯍꯣꯇꯦꯜꯗ ꯋꯥꯟꯊꯔꯛꯄꯅꯤ꯫ ꯑꯗꯨꯗꯒꯤ ꯄꯥꯈꯠꯅꯗꯅ ꯑꯩꯈꯣꯏꯁꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯁꯦ ꯍꯥꯏꯅꯕꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯑꯣꯏꯅ ꯄꯨꯈꯠꯂꯛꯑꯕ꯫ ꯗꯣꯛꯇꯔꯅꯗꯤ ꯀꯩꯒꯤꯅꯤ ꯍꯥꯏꯒꯦ? ꯂꯤꯟꯊꯣꯏꯗꯨ ꯂꯤꯛꯂꯥꯏꯗꯃꯛꯇ ꯌꯦꯡꯂꯝꯂꯒ ꯁꯔ, ꯆꯥꯕ ꯋꯥꯠꯄꯒꯤ ꯏꯄꯥꯏ ꯍꯧꯗꯨꯅ ꯇꯧꯕꯅꯤ ꯍꯥꯏꯌꯦ꯫ ꯄꯨꯔꯦꯟꯗꯨ ꯂꯤꯛꯂꯥꯏꯗꯃꯛ ꯀꯣꯟꯁꯤꯜꯂꯛꯏ꯫ ꯅꯪꯗꯤ ꯀꯔꯤꯒꯤ ꯆꯥꯗ꯭ꯔꯤꯕ? ꯉꯔꯥꯡꯗꯒꯤ ꯂꯤꯛꯂꯥꯏꯁꯤ ꯆꯥꯛ ꯃꯔꯨ ꯑꯃꯗꯤ ꯂꯥꯏꯔꯗꯅ ꯏꯁꯤꯡ ꯈꯨꯌꯥ ꯑꯃ ꯐꯥꯎꯕ ꯊꯛꯇ꯭ꯔꯤꯕꯅꯤ꯫ ꯋꯥꯈꯜꯒ ꯀꯩꯒ ꯆꯥꯗ ꯊꯛꯇꯕꯒ ꯑꯣꯏꯕ ꯇꯥꯏ ꯃꯥꯅ ꯋꯥꯟꯊꯔꯛꯂꯤꯕꯁꯤ꯫ ꯄꯨꯔꯦꯟꯒꯤ ꯄꯥꯎꯈꯨꯝꯗꯨ ꯌꯥꯝ ꯇꯞꯅ ꯄꯤꯔꯛꯏ꯫ ꯆꯥꯅꯤꯡꯕ ꯐꯥꯎꯗꯦꯅ ꯆꯥꯗ꯭ꯔꯕ ꯁꯔ, ꯑꯗꯨꯒꯤꯅꯤ꯫ ꯅꯄꯥꯡꯒꯜ ꯌꯥꯝ ꯀꯟꯕꯩ ꯋꯥꯔꯣ ꯀꯩꯝꯇ ꯆꯥꯗ꯭ꯔꯤꯁꯤꯕꯣ? ꯂꯤꯛꯂꯥꯏꯗꯨ ꯍꯧꯖꯤꯛꯇꯗꯤ ꯏꯀꯥꯏꯔꯛꯂꯦ꯫ ꯑꯗꯨꯝ ꯇꯞꯅ ꯈꯨꯝꯂꯛꯏ꯫ ꯑꯗꯨꯒꯤ ꯅꯠꯇꯤꯌꯦ ꯁꯔ, ꯁꯨꯝ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕ ꯀꯌꯥ ꯐꯥꯎꯗꯕ, ꯑꯗꯨꯒꯤꯅꯤ꯫ ꯀꯩꯝ ꯆꯥꯗ꯭ꯔꯗꯤ ꯀꯩꯅꯣ ꯌꯥꯅ ꯌꯥꯅꯕ ꯈꯔ ꯆꯥꯕ ꯇꯥꯕꯅꯤ꯫ ꯍꯧꯖꯤꯛ ꯀꯩꯝꯇ ꯆꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯗꯅ ꯇꯧꯔꯤꯁꯦ ꯃꯇꯨꯡ ꯑꯃꯨꯛ ꯈꯟꯅ ꯇꯧꯗꯅꯕ ꯇꯧ꯫ ꯑꯩꯗꯤ ꯑꯅꯤꯔꯛ ꯁꯨꯅ ꯋꯥ ꯀꯌꯥ ꯍꯥꯏꯅꯗꯦ꯫ ꯑꯎꯕ ꯑꯇꯥꯕ ꯀꯅꯥꯅ ꯅꯪꯉꯣꯟꯗ ꯍꯦꯟꯅ ꯊꯕꯛ ꯁꯨꯍꯟꯕ ꯉꯝꯍꯟꯕ ꯇꯥꯈꯤꯅꯤ? ꯅꯪ ꯊꯕꯛ ꯇꯧꯗꯦ ꯍꯥꯏꯕꯒꯤ ꯋꯥꯗꯤ ꯅꯠꯇꯦ꯫ ꯃꯤꯒꯤ ꯃꯤꯠꯌꯦꯡꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯂꯤꯆꯦꯜ ꯍꯣꯇꯦꯜꯕꯨ ꯍꯧꯖꯤꯛꯀꯤ ꯃꯇꯝꯒꯤ ꯃꯆꯤꯟ ꯇꯣꯡꯕ ꯈꯔꯅ ꯍꯦꯛꯇ ꯂꯥꯟꯅ ꯁꯟꯗꯣꯛꯈꯤꯗꯧꯔꯤꯕꯅꯤ꯫ ꯃꯔꯨꯑꯣꯏꯕ ꯑꯃꯅ ꯆꯥꯗ꯭ꯔꯒꯗꯤ ꯆꯥꯛꯈꯥꯎ ꯁꯣꯛꯀꯅꯤ꯫ ꯂꯤꯛꯂꯥꯏꯗꯨ ꯏꯀꯥꯏꯅ ꯌꯥꯝ ꯇꯞꯅ ꯈꯨꯝꯂꯛꯏ꯫ ꯍꯥꯏ ꯁꯔ, ꯑꯩ ꯃꯇꯨꯡ ꯇꯧꯗꯅꯕ ꯍꯣꯠꯅꯖꯒꯦ꯫ ꯊꯧꯕꯗꯨ ꯇꯐꯤꯡ ꯋꯥꯔꯗꯨꯗ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯍꯩ ꯂꯤꯛꯂꯥꯏ, ꯅꯪ ꯀꯩꯝ ꯇꯧꯗ꯭ꯔꯕꯣ? ꯍꯣꯏ, ꯇꯧꯗ꯭ꯔꯦ ꯇꯥꯃꯣꯆꯧ꯫ ꯂꯤꯟꯊꯣꯏꯅ ꯅꯪ ꯋꯥꯟꯊꯔꯦ ꯍꯥꯏꯕꯗꯨꯗ ꯑꯩꯗꯤ ꯏꯄꯥ ꯄꯥꯈꯠꯂꯨꯔꯦꯅꯦ꯫ ꯍꯧꯖꯤꯛ ꯅꯪ ꯅꯁꯥꯗ ꯀꯩꯝꯇ ꯅꯨꯡꯉꯥꯏꯇꯕ ꯂꯩꯇ꯭ꯔꯕ? ꯅꯪ ꯅꯁꯥꯗ ꯅꯨꯡꯉꯥꯏꯇꯕ ꯀꯩꯀꯩ ꯂꯩꯔꯤꯒꯦ? ꯀꯩꯝꯇ ꯂꯩꯇ꯭ꯔꯦ ꯇꯥꯃꯣꯆꯧ꯫ ꯐꯔꯦ ꯀꯩꯁꯨ ꯇꯧꯗ꯭ꯔꯗꯤ꯫ ꯂꯤꯟꯊꯣꯏ, ꯗꯣꯛꯇꯔꯅꯗꯤ ꯀꯔꯝ ꯀꯥꯟꯗ ꯆꯠꯄ ꯌꯥꯅꯤ ꯍꯥꯏꯔꯤꯒꯦ? ꯑꯗꯨꯝ ꯆꯠꯄ ꯌꯥꯔꯅꯤ ꯍꯥꯏꯌꯦ ꯇꯥꯃꯣꯆꯧ꯫ ꯑꯗꯨꯗꯤ ꯑꯇꯣꯝꯕꯒ ꯄꯨꯟꯅ ꯆꯠꯂꯁꯤ꯫ ꯍꯣꯏ ꯇꯥꯃꯣꯆꯧ꯫ ꯄꯨꯔꯦꯟꯗꯨ ꯊꯧꯕꯗ ꯁꯨꯛꯂꯞ ꯇꯧꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯧꯕꯅ ꯌꯦꯟꯊꯣꯔꯛꯄꯗ ꯄꯨꯔꯦꯟꯅ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯂꯒ ꯂꯩꯔꯝꯕꯗꯨꯗ ꯀꯩꯗꯧꯔꯦ ꯑꯇꯣꯝꯕ? ꯃꯤꯅ ꯐꯨꯕꯤꯔꯛꯄꯗ ꯅꯃꯤꯠ ꯂꯥꯎꯅꯕꯒꯤꯁꯨ ꯌꯥꯎꯅ ꯐꯨꯔꯛꯑꯕꯣ? ꯄꯨꯔꯦꯟ ꯃꯃꯤꯠꯇꯣ ꯑꯃꯨꯛꯇꯪ ꯎꯏꯁꯤꯜꯂꯒ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯏ꯫ ꯇꯥꯃꯣꯆꯧ, ꯍꯥꯎꯅꯦ ꯏꯅꯥꯎ ꯑꯇꯣꯝꯕ꯫ ꯃꯐꯝꯁꯦ ꯍꯣꯁꯄꯤꯇꯥꯜꯅꯤꯗ, ꯈꯤꯇꯪꯗꯤ ꯈꯟꯅꯁꯤꯗ꯫ ꯀꯩ ꯈꯟꯅꯗꯧꯔꯤꯒꯦ? ꯃꯤꯇꯣꯞ ꯀꯅꯥ ꯌꯥꯎꯒꯦ ꯁꯤꯗꯕꯣ? ꯁꯤꯗ ꯃꯤꯇꯣꯞ ꯀꯅꯥ ꯂꯩꯒꯦꯕ? ꯑꯀꯟ ꯁꯥꯗꯅ ꯃꯥꯅ ꯃꯤꯒꯤ ꯊꯣꯡꯒꯥꯜꯗꯨꯗ ꯃꯨꯛꯈꯥꯏꯔꯨꯗꯅ ꯐꯖꯔꯤꯅꯦ ꯍꯧꯖꯤꯛꯇꯤ꯫ ꯃꯊꯛꯇꯒꯤ ꯇꯥꯔꯛꯄ ꯈꯣꯡꯗ꯭ꯔꯨꯝ ꯑꯀꯥꯏꯕ ꯃꯥꯟꯈꯩ ꯅꯃꯥꯏ ꯅꯃꯤꯠꯀꯗꯣ ꯌꯥꯝ ꯐꯖꯔꯦꯕ꯫ ꯄꯨꯔꯦꯟ ꯂꯤꯛꯂꯥꯏꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯔꯗꯨꯅ ꯃꯌꯥ ꯆꯤꯛꯂꯒ ꯇꯥꯃꯣꯆꯧ, ꯅꯥꯅꯤ ꯌꯥꯝ ꯀꯟꯅꯅꯦ ꯂꯥꯎ ꯈꯣꯡꯗꯅ ꯋꯥ ꯉꯥꯡꯁꯛꯇꯅ ꯇꯧꯒꯅꯨꯀꯣ꯫ ꯅꯀꯣꯛꯇꯣ ꯃꯐꯝ 5 ꯈꯛꯇꯅꯤ ꯐꯣꯠꯂꯤꯕ꯫ ꯄꯨꯔꯦꯟ ꯃꯈꯥ ꯇꯥꯗꯦ꯫ ꯃꯥꯟꯅꯕ ꯇꯟꯗꯅ ꯂꯤꯛꯂꯥꯏꯅ ꯇꯞꯅ ꯇꯥꯃꯣꯆꯧ, ꯁꯔꯁꯦ ꯀꯩꯗꯧꯔꯤꯅꯣ? ꯐꯨꯕ ꯍꯥꯏꯔꯤꯁꯦ ꯀꯩꯒꯤꯅꯣ? ꯅꯨꯄꯤ ꯑꯃꯒꯤꯗꯃꯛꯇ ꯍꯤꯔꯣ ꯁꯥꯔꯨꯗꯅ ꯇꯧꯔꯤꯅꯤ꯫ ꯇꯥꯃꯣꯆꯧ ꯍꯥꯏꯔꯤꯁꯤꯕꯨ ꯑꯩꯈꯣꯏ ꯑꯇꯣꯝꯕꯅ ꯅꯨꯄꯤꯒꯤ ꯈꯨꯗꯥꯡ ꯄꯥꯏꯔꯒ ꯆꯤꯡꯉꯨꯏ ꯍꯥꯏꯕꯗꯣ ꯅꯪ ꯈꯪꯗ꯭ꯔꯤꯕ꯭ꯔꯣ? ꯑꯩꯗꯤ ꯈꯪꯗ꯭ꯔꯤꯌꯦ ꯇꯥꯃꯣꯆꯧ꯫ ꯊꯧꯕ ꯐꯣꯟꯗꯨ ꯂꯧꯊꯣꯛꯂꯒ ꯌꯦꯡꯍꯜꯂꯤ꯫ ꯄꯨꯔꯦꯟꯗꯨ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯀꯩꯅꯣ ꯑꯩꯈꯣꯏ ꯇꯥꯃꯣ ꯇꯧꯔꯤꯁꯤꯕꯣ? ꯑꯩꯉꯣꯟꯗ ꯚꯤꯗꯤꯑꯣꯒ ꯌꯦꯡꯍꯟꯗꯅ ꯇꯧꯔꯤꯁꯤ ꯅꯠꯇꯦ, ꯀꯩꯅꯣ ꯃꯥꯡ ꯈꯜꯂꯤꯁꯤꯕꯣ? ꯚꯤꯗꯤꯑꯣꯗꯨ ꯌꯦꯡꯂꯒ ꯅꯨꯄꯤꯗꯨꯅ ꯇꯥꯃꯣꯆꯧ, ꯅꯨꯄꯤꯁꯤꯕꯨ ꯀꯅꯥꯅꯣ? ꯑꯩꯈꯣꯏ ꯑꯇꯣꯝꯕꯒꯤ ꯒꯔꯜꯐ꯭ꯔꯦꯟꯅꯤ꯫ ꯋꯥꯔꯤ ꯌꯥꯝ ꯂꯩꯈ꯭ꯔꯗꯤ ꯂꯤꯛꯂꯥꯏ꯫ ꯑꯗꯨꯒꯤꯔꯣ ꯇꯥꯃꯣꯆꯧ ꯁꯔꯁꯦ ꯃꯤꯅ ꯐꯨꯔꯛꯏꯁꯦ? ꯉꯁꯥꯏ ꯃꯤꯒꯤ ꯒꯦꯠꯇ ꯂꯦꯞꯄꯒ ꯑꯐꯥꯎ ꯁꯥꯔꯨꯕ ꯑꯗꯨꯒꯤ ꯃꯄꯥꯗꯨꯅ ꯃꯥꯒꯤ ꯃꯤꯅꯥꯏꯁꯤꯡꯗꯨ ꯊꯥꯗꯣꯔꯛꯑꯒ ꯐꯨꯍꯜꯂꯤꯅꯤꯗꯅ꯫ ꯃꯣꯏꯁꯦ ꯍꯦꯟꯃꯟꯗ꯭ꯔꯣ ꯑꯗꯨꯗꯤ? ꯄꯨꯔꯦꯟꯗꯨ ꯂꯤꯛꯂꯥꯏꯗ ꯂꯥꯎꯈꯠꯂꯦ꯫ ꯌꯥꯔꯦ ꯅꯪꯕꯨꯁꯨ ꯁꯨꯝ ꯀꯣꯊꯗꯅ ꯍꯪꯗꯅ ꯂꯩꯅꯦ꯫ ꯅꯪ ꯊꯕꯛ ꯇꯧꯅꯤꯡꯗꯕꯒꯤ ꯋꯥꯟꯊꯁꯟꯅꯩꯔꯥ? ꯅꯨꯡꯉꯥꯏꯅꯤ ꯅꯪ ꯇꯣꯂꯣꯞꯇꯣ ꯄꯩꯁꯥ ꯀꯛꯀꯦꯕꯅ꯫ ꯊꯤꯡꯉꯦꯜꯗ ꯇꯥꯏꯅꯕ ꯉꯝꯗ꯭ꯔꯒ ꯅꯥꯁꯤꯈꯣꯡꯗ ꯇꯥꯏꯅꯩ ꯍꯥꯏꯕꯗꯨ ꯇꯧꯔꯦꯅꯤ ꯅꯪ꯫ ꯂꯤꯛꯂꯥꯏ, ꯀꯩꯁꯨ ꯈꯜꯂꯨꯅꯨꯀꯣ꯫ ꯑꯩꯅ ꯅꯪꯒꯤ ꯊꯥꯒꯤ ꯇꯣꯂꯣꯞꯇꯣ ꯍꯦꯟꯒꯠꯅ ꯄꯤꯒꯅꯤ, ꯊꯕꯛ ꯁꯨꯗ꯭ꯔꯒꯁꯨ ꯄꯤꯅꯤ꯫ ꯃꯌꯥꯝꯕꯒꯤ ꯃꯆꯤꯟꯁꯤ ꯄꯨꯔꯦꯟ ꯇꯥꯅꯕ ꯉꯝꯗꯦ꯫ ꯇꯥꯃꯣꯆꯧ, ꯀꯩꯗꯧꯔꯦ ꯑꯇꯣꯝꯕ? ꯄꯨꯡꯀꯧ ꯀꯧꯔꯤꯗꯣ ꯀꯩꯒꯤꯅꯣ? ꯌꯥꯝ ꯅꯨꯡꯁꯤꯔꯛꯑꯕ ꯑꯣꯏꯔꯦ ꯅꯪꯅ ꯑꯩꯁꯦ ꯉꯁꯤꯗꯤ꯫ ꯂꯤꯛꯂꯥꯏꯁꯦ ꯀꯩꯝꯇ ꯆꯥꯗ꯭ꯔꯦ ꯍꯥꯏꯕꯅꯤ, ꯀꯩꯅꯣ ꯆꯥꯅꯕ ꯈꯔ ꯂꯩꯕꯤꯔꯨꯆꯣ꯫ ꯍꯣꯏꯅꯦ, ꯑꯩꯗꯤ ꯄꯨꯡꯀꯧ ꯀꯧꯔꯨꯔꯦꯅꯦ꯫ ꯂꯤꯛꯂꯥꯏ, ꯅꯪ ꯉꯥꯛꯇꯪ ꯂꯩꯔꯝꯃꯨꯀꯣ,
ꯑꯩ ꯆꯥꯕ ꯌꯥꯕ ꯀꯩꯀꯩꯅꯣ ꯈꯔ ꯂꯩꯔꯨꯒꯦ ꯇꯥꯃꯣꯆꯥꯎ ꯂꯩꯗ꯭ꯔꯁꯨ ꯌꯥꯔꯅꯤꯌꯦ ꯌꯥꯗꯦ ꯑꯩ ꯀꯩꯀꯩꯅꯣ ꯈꯔ ꯂꯩꯔꯨꯈꯤꯒꯦ ꯂꯩꯔꯝꯃꯨꯀꯣ ꯂꯤꯟꯊꯣꯏ ꯅꯪꯁꯨ ꯀꯨꯝꯃꯨꯁꯤ ꯑꯩ ꯇꯥꯃꯣꯆꯥꯎ ꯂꯤꯟꯊꯣꯏꯁꯨ ꯊꯧꯕꯒꯤ ꯃꯇꯨꯡ ꯏꯟꯅꯈ꯭ꯔꯦ ꯄꯨꯔꯦꯟꯗꯨ ꯂꯤꯛꯂꯥꯏꯗ ꯄꯩꯅ ꯌꯦꯡꯂꯛꯏ ꯂꯤꯛꯂꯥꯏꯗꯨ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯦ ꯀꯩꯅꯣ ꯃꯁꯤꯒꯤ ꯗꯨꯔꯕꯥꯁꯥ ꯃꯥꯟꯕꯁꯤꯅ ꯑꯩꯉꯣꯟꯗꯒ ꯄꯩꯅ ꯁꯨꯝ ꯌꯦꯡꯂꯛꯏꯁꯤꯅ ꯄꯨꯔꯦꯟꯅ ꯈꯪꯉꯥꯏ ꯍꯥꯏꯔꯛꯏ ꯂꯤꯛꯂꯥꯏ ꯅꯪ ꯑꯩꯈꯣꯏ ꯇꯥꯃꯣꯗꯧꯁꯦ ꯅꯨꯄꯤ ꯊꯤꯔꯦ ꯍꯥꯏꯕ ꯈꯪꯉꯕ꯭ꯔꯥ ꯂꯤꯛꯂꯥꯏꯁꯨ ꯉꯛꯄꯣꯏ ꯀꯩꯕꯣꯏ ꯑꯗꯨꯝ ꯈꯨꯝꯂꯩ ꯍꯣꯏ ꯈꯪꯉꯤ ꯗꯥꯁꯂꯥꯏꯅ ꯍꯥꯏꯕꯗꯒꯤ ꯈꯪꯉꯤ ꯅꯨꯄꯤ ꯊꯤꯕꯗ ꯅꯠꯇꯦ ꯃꯆꯥꯁꯨ ꯌꯥꯎꯔꯕꯅꯤ ꯃꯄꯥ ꯍꯥꯏꯕ ꯃꯤꯡꯊꯣꯜꯗꯣ ꯐꯪꯂꯕꯅꯤ ꯍꯣꯏ ꯑꯗꯨꯁꯨ ꯑꯩ ꯈꯪꯖꯩꯌꯦ ꯁꯥꯔ ꯅꯨꯄꯤ ꯑꯃꯅ ꯅꯨꯄꯤ ꯑꯃꯒꯤ ꯄꯨꯟꯁꯤꯕꯨ ꯋꯥꯍꯟꯅꯕ ꯁꯤꯟꯒꯅꯨ ꯐꯔꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯅꯪ ꯂꯩꯁꯥꯕꯤꯅꯤ ꯁꯅꯥ ꯂꯩꯕꯛ ꯆꯥꯎꯕꯅꯤ ꯄꯥꯈꯪ ꯄꯤꯛ ꯊꯟꯈꯩ ꯂꯩꯕꯅꯤ ꯂꯩꯗ ꯂꯩꯇ꯭ꯔꯒꯅ ꯏꯃꯥꯟꯅꯕ ꯑꯃ ꯁꯦꯝꯕꯤꯒꯦ ꯂꯤꯛꯂꯥꯏꯗꯨ ꯌꯥꯝ ꯇꯞꯅ ꯁꯥꯔꯅ ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝꯁꯤꯕꯨ ꯑꯩꯕꯨ ꯚꯥꯕ ꯃꯩꯇꯥ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯄꯨꯔꯦꯟꯗꯨ ꯈꯔ ꯁꯥꯎꯅꯤꯡꯅ ꯍꯥꯏꯔꯛꯏ ꯇꯥꯃꯣꯆꯧ ꯅꯈꯣꯏ ꯑꯅꯤꯒꯤ ꯂꯩꯅꯔꯤꯕ ꯃꯔꯤꯗꯣ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯉꯤꯅꯤ ꯂꯩꯁꯥꯕꯤꯅ ꯃꯤꯒꯤ ꯌꯨꯝ ꯊꯨꯒꯥꯏꯒꯦ ꯍꯥꯏꯅ ꯈꯟꯒꯅꯨ ꯁꯥꯔꯅ ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝꯗꯨꯕꯨ ꯑꯩꯅ ꯀꯅꯥꯒꯤꯁꯨ ꯌꯨꯝ ꯊꯨꯒꯥꯏꯒꯦ ꯈꯟꯈꯤꯕꯁꯨ ꯂꯩꯇꯦ ꯑꯗꯨꯒ ꯁꯥꯔꯅ ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝꯗꯣ ꯑꯩ ꯂꯧꯁꯤꯟꯐꯝꯁꯨ ꯈꯪꯗꯦ ꯇꯥꯃꯣꯆꯧꯒ ꯑꯩꯒꯗꯤ ꯃꯕꯨꯡ ꯃꯆꯟ ꯑꯃꯒꯨꯝꯅ ꯂꯣꯏꯅꯕꯁꯤꯗꯒꯤ ꯑꯍꯦꯟꯕ ꯃꯔꯤ ꯀꯩꯁꯨ ꯂꯩꯖꯗꯦ ꯖꯤꯂꯥ 12ꯒꯤ ꯏꯁꯤꯡ ꯊꯛꯂꯕ ꯃꯤꯅꯤ ꯑꯩꯁꯦ ꯅꯪꯒꯨꯝꯕ ꯑꯉꯥꯡ ꯁꯣꯏꯅꯥꯎ ꯑꯃꯅ ꯑꯩꯉꯣꯟꯗꯒꯤ ꯁꯤꯡꯕ ꯀꯩꯁꯨ ꯀꯦꯟꯕ ꯅꯠꯇꯦ ꯇꯥꯃꯣꯆꯧ ꯅꯈꯣꯏ ꯑꯅꯤꯅ ꯌꯦꯡꯅꯔꯤꯕ ꯃꯤꯠꯌꯦꯡ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ ꯑꯆꯝꯕ ꯅꯠꯇꯦ ꯅꯣꯏꯅ ꯐꯅꯌꯥꯝ ꯂꯣꯠꯅꯕ ꯍꯣꯠꯅꯔꯒꯁꯨ ꯑꯩꯅ ꯃꯅꯨꯡ ꯍꯨꯠꯅ ꯎꯕ ꯉꯝꯃꯤ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯊꯧꯕꯗꯣ ꯑꯃꯨꯛ ꯈꯨꯠ ꯐꯥꯎꯖꯤꯜꯂꯛꯏ ꯂꯤꯛꯂꯥꯏ ꯑꯩꯈꯣꯏ ꯑꯇꯣꯝꯕꯁꯤ ꯀꯣꯛꯇ ꯈꯔ ꯁꯣꯛꯄꯗꯒꯤ ꯃꯤꯃꯥꯟꯅꯗ꯭ꯔꯕꯅꯤ ꯍꯥꯏꯅꯤ ꯍꯥꯏꯔꯣꯏ ꯈꯪꯗꯕꯅꯤ ꯅꯪ ꯀꯩꯝꯇ ꯈꯜꯂꯨꯅꯨꯀꯣ ꯃꯥ ꯀꯜꯂꯛꯇꯅ ꯇꯧꯔꯤꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯤꯕꯨ ꯀꯩꯗ ꯂꯥꯟꯒꯦ ꯇꯥꯃꯣꯆꯧꯅ ꯂꯤꯛꯂꯥꯏꯕꯨ ꯑꯍꯥꯟꯕ ꯎꯕ ꯅꯨꯃꯤꯠꯇꯨꯗꯒꯤꯅꯤ ꯏꯔꯥꯡ ꯅꯨꯃꯤꯠꯇꯧ ꯇꯧꯔꯤꯁꯦ ꯍꯧꯖꯤꯛꯁꯨꯅꯤ ꯑꯆꯥꯄꯣꯠ ꯂꯩꯅꯤꯅ ꯆꯠꯈ꯭ꯔꯒ ꯂꯩꯗꯅ ꯍꯟꯖꯤꯜꯂꯛꯏꯁꯤꯅꯤ ꯑꯆꯥꯄꯣꯠꯇꯤ ꯂꯦꯟꯊꯣꯏꯅ ꯂꯩꯍꯧꯔꯕꯅꯤꯅꯦ ꯑꯩꯅ ꯁꯤꯗ ꯂꯥꯛꯏꯁꯤꯗꯤ ꯅꯪꯅ ꯂꯤꯛꯂꯥꯏꯁꯦ ꯃꯈꯧꯔꯤ ꯃꯦꯠꯂꯒ ꯍꯥꯠꯂꯝꯒꯗ꯭ꯔꯥ ꯍꯥꯏꯗꯅ ꯂꯥꯛꯄꯩ ꯋꯥꯅꯤꯅꯦ ꯅꯪꯁꯦ ꯉꯥꯎꯔꯕꯅꯤ ꯍꯥꯏꯁꯤꯅꯤ ꯄꯨꯔꯥ ꯇꯥꯃꯣꯆꯧꯅ ꯑꯩꯁꯦ ꯀꯩꯒꯤꯅꯣ ꯑꯁꯨꯝ ꯌꯦꯡꯁꯤꯜꯂꯤꯁꯦ ꯌꯦꯡꯁꯤꯟꯕꯒꯤ ꯋꯥ ꯅꯠꯇꯦꯅꯦ ꯑꯁꯦꯡꯕꯗꯨꯅꯤꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯇꯟꯖꯥꯗꯨꯗ ꯑꯔꯨꯕꯤꯒ ꯁꯅꯥꯔꯩꯒꯗꯨ ꯆꯪꯂꯛꯏ ꯁꯅꯥꯔꯩꯅ ꯑꯇꯣꯝꯕ ꯅꯪꯕꯨ ꯀꯩꯁꯨ ꯇꯧꯗ꯭ꯔꯕ꯭ꯔꯣ ꯍꯣꯏ ꯀꯩꯝ ꯇꯧꯗ꯭ꯔꯦꯕ ꯁꯅꯥꯔꯩꯗꯨ ꯂꯤꯛꯂꯥꯏꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯑꯣꯟꯁꯤꯜꯂꯛꯏ ꯑꯆꯧꯕ ꯀꯅꯥꯅꯣ ꯃꯥꯗꯤ ꯏꯃꯥꯅ ꯎꯈꯤꯕꯒꯨꯝꯁꯨ ꯇꯧꯏꯅꯦ ꯑꯩꯈꯣꯏ ꯍꯣꯇꯦꯜꯒꯤꯗ ꯊꯕꯛ ꯇꯧꯕ ꯌꯧꯕꯅꯤ ꯃꯁꯥ ꯉꯝꯗꯦꯅ ꯂꯤꯟꯊꯣꯏꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯝꯕꯅꯤ ꯑꯣ ꯍꯟꯗꯛ ꯍꯣꯇꯦꯜꯒꯤ ꯑꯅꯧꯕ ꯑꯦꯗꯚꯔꯇꯤꯁ ꯑꯃ ꯇꯧꯈꯤꯕ ꯅꯨꯄꯤ ꯃꯆꯥꯗꯨ ꯅꯠꯇ꯭ꯔꯣ ꯃꯥꯅꯦ ꯏꯃꯥ ꯏꯕꯦꯝꯃꯒꯤ ꯃꯤꯡꯅ ꯀꯔꯤ ꯀꯧꯕ ꯂꯤꯛꯂꯥꯏ ꯀꯧꯕꯅꯤ ꯏꯃꯥ ꯅꯪꯉꯣꯟꯗ ꯅꯠꯇꯦꯅꯦ ꯑꯩꯅ ꯍꯪꯉꯤꯁꯦ ꯄꯨꯔꯦꯟꯁꯨ ꯃꯇꯦꯡ ꯇꯧꯁꯤꯜꯂꯛꯏ ꯌꯥꯝ ꯈꯨꯝꯖꯅꯤꯡꯕꯅꯤ ꯑꯩꯈꯣꯏ ꯇꯥꯃꯣꯆꯧꯗꯤ ꯏꯃꯥ ꯂꯤꯛꯂꯥꯏ ꯀꯧꯏ ꯀꯔꯤ ꯂꯝꯗꯒꯤꯅꯣ ꯑꯩꯈꯣꯏꯒꯤ ꯐꯥꯔꯝ ꯂꯩꯕꯗꯣ ꯑꯗꯨꯋꯥꯏꯗꯒꯤ ꯁꯂꯩꯒꯤ ꯃꯆꯟꯅꯨꯄꯤ ꯊꯣꯛꯄꯅꯤ ꯅꯪ ꯌꯥꯝ ꯈꯪꯂꯕ ꯑꯣꯏꯔꯦ ꯅꯪꯉꯣꯟꯗ ꯂꯣꯏꯅ ꯍꯪꯂꯣꯔꯣ ꯄꯨꯔꯦꯟꯁꯨ ꯑꯗꯨꯝ ꯏꯟꯁꯤꯜꯂꯛꯏ ꯌꯥꯝ ꯈꯪꯕꯅꯤ ꯃꯃꯥꯗꯤ ꯌꯥꯔꯦ ꯅꯈꯣꯏ ꯑꯅꯤꯃꯛꯅꯦ ꯋꯥ ꯑꯃꯇ ꯉꯥꯡꯉꯛꯀꯅꯨ ꯑꯩ ꯏꯕꯦꯝꯃꯁꯤꯒ ꯋꯥꯔꯤ ꯁꯥꯒꯦꯀꯣ ꯇꯨꯃꯤꯟ ꯉꯥꯏꯍꯥꯛ ꯂꯩꯌꯨ ꯑꯅꯤꯗꯣ ꯑꯃꯨꯛ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯁꯅꯥꯔꯩ ꯃꯈꯥ ꯇꯥꯏ ꯏꯃꯥ ꯕꯕꯥꯗꯤ ꯂꯩꯔꯤꯕ꯭ꯔꯣ ꯏꯕꯦꯝꯃ ꯂꯩꯈꯤꯗ꯭ꯔꯦ ꯏꯃꯥ ꯑꯩꯒ ꯏꯄ꯭ꯋꯥ ꯅꯨꯄꯥ ꯑꯃꯒ ꯈꯛ ꯂꯩꯕꯅꯤ ꯅꯪꯕꯨ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦꯅꯦ ꯏꯃꯥꯅ ꯁꯨꯝ ꯎꯕꯗ ꯌꯥꯝꯅ ꯅꯍꯥ ꯑꯣꯏꯅ ꯁꯨꯏ ꯆꯍꯤ 20 ꯁꯨꯕꯗ ꯉꯥꯏꯔꯤ ꯏꯃꯥ ꯏꯁꯦ ꯑꯗꯨꯗꯤ ꯌꯥꯝ ꯑꯉꯥꯡꯅꯤꯗꯅ ꯏꯆꯥꯗꯤ ꯃꯁꯛꯁꯨ ꯌꯥꯝ ꯐꯖꯩ ꯌꯥꯝꯅꯁꯨ ꯅꯨꯡꯁꯤ ꯅꯨꯄꯥ ꯅꯍꯥꯒ ꯀꯣꯏ ꯂꯥꯛꯀꯅꯨꯀꯣ ꯄꯨꯔꯦꯟꯗꯣ ꯃꯄꯨꯛꯅꯤꯡꯗ ꯋꯥ ꯊꯝꯂꯦ ꯀꯩꯅꯣ ꯑꯩꯈꯣꯏ ꯃꯥꯅꯨꯃꯤꯒꯤ ꯑꯉꯥꯡꯁꯤꯗ ꯍꯪꯂꯤꯕ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯅ ꯍꯣꯏ ꯏꯃꯥ ꯑꯩ ꯑꯗꯨꯒꯨꯝꯕꯒꯤ ꯋꯥꯈꯜꯁꯨ ꯂꯩꯖꯗ꯭ꯔꯦꯗ ꯑꯆꯧꯕ ꯑꯗꯨꯗꯤ ꯍꯟꯅꯕ ꯇꯧꯔꯁꯤꯔꯥ ꯍꯣꯏ ꯏꯃꯥ ꯁꯣꯝꯗꯁꯨ ꯃꯤꯈꯨꯕꯤꯅ ꯃꯈꯣꯏ ꯄꯥꯕꯨꯡ ꯏꯕꯦꯝꯃ ꯂꯤꯛꯂꯥꯏ ꯍꯣꯏꯗꯨꯕꯨ ꯀꯔꯝ ꯀꯥꯟꯗ ꯂꯧꯕꯨꯔꯨꯁꯦ ꯍꯥꯏꯔꯤꯅꯣ ꯃꯨꯛꯇꯥꯅ ꯃꯈꯣꯏꯒꯤ ꯃꯆꯤꯟ ꯃꯅꯥꯎꯗꯨꯕꯨ ꯂꯥꯛꯎ ꯍꯥꯏꯕ ꯌꯥꯒꯗ꯭ꯔꯣ ꯀꯔꯤꯒꯤ ꯌꯥꯗꯅꯤ ꯃꯈꯣꯏꯒꯤ ꯐꯅꯕ ꯍꯥꯏꯕꯤꯔꯒ ꯏꯕꯦꯝꯃ ꯂꯤꯛꯂꯥꯏ ꯂꯩꯕ ꯍꯥꯏꯕꯁꯦ ꯑꯩꯁꯨ ꯈꯔ ꯀꯣꯝꯗꯧꯔꯤꯅꯤ ꯍꯣꯏꯁꯦ ꯑꯐꯕ ꯅꯨꯃꯤꯠ ꯑꯃ ꯌꯦꯡꯂꯒ ꯍꯦꯛ ꯂꯧꯔꯨꯕ ꯍꯥꯏꯗꯨꯅꯤ ꯑꯗꯣ ꯉꯥꯏꯈꯣꯅꯤ ꯂꯤꯛꯂꯥꯏꯒꯤ ꯃꯧꯄ꯭ꯋꯥ ꯅꯨꯄꯥꯗꯨꯕꯨ ꯀꯌꯥꯝ ꯆꯥꯎꯔꯒꯦ ꯄꯥꯈꯪꯒ ꯐꯥꯔꯝꯃꯅꯤꯅꯦ ꯇꯧꯔꯤꯗꯣ ꯅꯍꯥꯟ ꯑꯩꯅ ꯆꯠꯂꯨꯕ ꯀꯥꯟꯗ ꯅꯨꯄꯥ ꯃꯆꯥ ꯑꯃꯈꯛ ꯆꯪꯈꯤꯕꯅꯤ ꯃꯗꯨ ꯂꯤꯛꯂꯥꯏꯒꯤ ꯃꯧꯄ꯭ꯋꯥ ꯅꯨꯄꯥꯗꯣ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯗꯧꯕ ꯃꯥꯜꯂꯤ ꯑꯃꯕꯨ ꯑꯣꯏꯔꯣ ꯑꯉꯥꯡꯈꯩ ꯂꯧꯕꯗꯣ ꯄꯪꯀꯨꯏꯗꯤ ꯀꯨꯏꯔꯒꯨꯝꯁꯤꯀꯣ
ꯀꯔꯤꯒꯤꯅꯣ ꯅꯪꯅꯁꯨ ꯀꯦꯝꯅ ꯇꯥꯍꯔꯤꯁꯤꯅ? ꯍꯩꯃꯥ, ꯂꯤꯛꯂꯥꯏꯗꯣ ꯇꯣꯡꯂꯨꯞ ꯆꯥꯔꯕꯅꯤ, ꯐꯔꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯂꯤꯆꯦꯜ ꯍꯣꯇꯦꯜꯗ ꯊꯕꯛ ꯇꯧꯔꯤꯕꯅꯤ. ꯃꯥ ꯑꯃ ꯂꯩꯕ ꯍꯥꯏꯔꯤꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯀꯥꯟꯅꯈ꯭ꯔ ꯄꯣꯠꯅꯤꯅꯦ. ꯍꯣꯏꯅꯦ, ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯦ. ꯑꯩꯅ ꯍꯥꯏꯕ ꯋꯥꯕꯨ ꯀꯩꯅꯣ ꯄꯣꯞ ꯍꯦꯛꯇ ꯇꯥꯔꯤꯅꯤꯅꯦ. ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯍꯧꯈ꯭ꯔꯦ. ꯂꯤꯛꯂꯥꯏꯗꯣ ꯗꯨꯀꯥꯟꯗꯒꯤ ꯏꯟꯁꯥꯡ ꯅꯥꯄꯤ ꯂꯩꯔꯨꯔꯒ ꯂꯝꯕꯤꯗ ꯍꯜꯂꯛꯂꯝꯃꯤ. ꯂꯤꯛꯂꯥꯏ ꯎꯕꯗ ꯁꯂꯥꯏꯗꯣ ꯂꯤꯛꯂꯥꯏꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ. ꯂꯤꯛꯂꯥꯏ, ꯗꯨꯀꯥꯟ ꯆꯠꯂꯨꯏꯔꯣ? ꯁꯂꯥꯏꯕꯨ ꯎꯕꯗ ꯍꯔꯥꯎꯖꯕ ꯅꯨꯡꯉꯥꯏꯖꯕ ꯂꯤꯛꯂꯥꯏꯗꯣ ꯉꯁꯤꯗꯤ ꯁꯂꯥꯏꯕꯨ ꯎꯔꯒ ꯃꯥꯏꯊꯣꯡ ꯃꯛꯁꯤꯜꯂꯤ. ꯊꯩꯗꯨꯅ ꯆꯠꯅꯤꯡꯕ ꯐꯥꯎꯔꯛꯏ. ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯕꯒꯤ ꯏꯊꯤꯜꯁꯨ ꯐꯥꯎꯗꯦ. ꯁꯂꯥꯏꯒꯤ ꯋꯥꯍꯪꯗꯨ ꯑꯗꯨꯝ ꯇꯞꯂꯞ ꯍꯥꯏꯔꯛꯏ. ꯑꯍꯣꯏ. ꯑꯗꯨ ꯃꯔꯛꯇꯤ ꯅꯪ ꯑꯩꯈꯣꯏꯗ ꯄꯥꯛ ꯂꯥꯛꯈꯤꯗ꯭ꯔꯦ. ꯀꯩꯗꯧꯔꯦ? ꯊꯕꯛ ꯈꯔ ꯆꯤꯜꯂꯤ, ꯑꯗꯨꯒꯤꯅꯤ. ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯤ. ꯑꯩꯁꯨ ꯍꯟꯗꯛꯇꯤ ꯊꯕꯛ ꯈꯔ ꯆꯤꯜꯂꯤ, ꯑꯗꯨꯅ ꯅꯣꯏꯗ ꯀꯣꯏꯊꯣꯔꯛꯄꯗꯨ ꯁꯪꯗ꯭ꯔꯦ. ꯉꯥꯏꯈꯣ, ꯑꯩ ꯄꯥꯎ ꯑꯃ ꯇꯥꯏ, ꯑꯗꯨꯕꯨ ꯑꯁꯦꯡꯕ꯭ꯔꯣ? ꯀꯩ ꯄꯥꯎꯅꯣ ꯍꯥꯏꯁꯦ? ꯊꯣꯏꯕꯅ ꯍꯥꯏꯕꯗ ꯅꯣꯏ ꯏꯝꯐꯥꯜꯗ ꯂꯩꯈ꯭ꯔꯅꯤ ꯍꯥꯏ. ꯑꯁꯦꯡꯕ꯭ꯔꯣ ꯑꯗꯨꯕꯣ? ꯍꯣꯏ. ꯀꯩꯒꯤ? ꯑꯩꯒꯤ ꯊꯕꯛ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯁꯤ ꯐꯔꯛ ꯇꯥꯕ. ꯏꯅꯝꯆꯥꯅꯁꯨ ꯃꯣꯏꯗ ꯂꯩꯔꯁꯦꯅ ꯍꯥꯏꯕ. ꯊꯣꯏꯕꯁꯨ ꯏꯝꯐꯥꯜꯗ ꯂꯥꯏꯔꯤꯛ ꯃꯈꯥꯁꯦ ꯑꯩꯅ ꯇꯝꯍꯜꯂꯒꯦꯅ ꯈꯜꯂꯤ. ꯑꯗꯨꯒꯤꯅꯤ. ꯅꯣꯏꯅ ꯏꯝꯐꯥꯜꯗ ꯆꯠꯈ꯭ꯔꯗꯤ ꯄꯥꯛ ꯎꯅꯕ ꯐꯪꯉꯔꯣꯏꯅꯦꯀꯣ? ꯑꯅꯤꯗꯣ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯩ. ꯁꯂꯥꯏ ꯇꯞꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ. ꯂꯤꯛꯂꯥꯏ, ꯉꯁꯤꯗꯤ ꯑꯩ ꯅꯉꯣꯟꯗ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ. ꯅꯪ ꯑꯩꯕꯨꯗꯤ ꯂꯥꯟꯅ ꯂꯧꯒꯅꯨꯀꯣ? ꯂꯤꯛꯂꯥꯏꯗꯣ ꯋꯥ ꯊꯩꯗꯣꯔꯛꯑꯦ. ꯗꯥ ꯁꯂꯥꯏ, ꯉꯁꯤꯒꯤꯗꯤ ꯑꯩ ꯆꯠꯂꯨꯈꯤꯒꯦ. ꯅꯣꯡꯃ ꯃꯇꯥꯡ ꯆꯥꯕꯗ ꯁꯥꯟꯅꯔꯁꯤ. ꯄꯨꯡꯁꯤꯁꯨ ꯌꯧꯈ꯭ꯔꯦ ꯇꯧꯔꯤꯁꯦ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯤꯛꯂꯥꯏꯗꯣ ꯊꯩꯔꯒ ꯆꯠꯈ꯭ꯔꯦ. ꯁꯂꯥꯏꯁꯨ ꯂꯤꯛꯂꯥꯏꯅ ꯆꯠꯈꯤꯕ ꯑꯗꯣꯝꯗ ꯌꯦꯡꯂꯛꯏ. ꯃꯆꯤꯟꯗ ꯇꯞꯅꯁꯨ ꯁꯣꯜꯂꯤ. ꯂꯤꯛꯂꯥꯏ, ꯅꯪꯅꯗꯤ ꯑꯩꯕꯨ ꯅꯪꯒꯤ ꯅꯕꯨꯡꯃꯛꯅꯤ ꯍꯥꯏꯅ ꯈꯜꯂꯝꯒꯅꯤ. ꯃꯇꯝ ꯀꯌꯥꯗꯒꯤ ꯐꯣꯡꯉꯝꯗꯅ ꯂꯩꯔꯛꯂꯤꯕ ꯊꯃꯣꯏꯒꯤ ꯃꯔꯣꯜꯁꯦ ꯀꯔꯝꯕ ꯃꯇꯝꯗ ꯐꯣꯡꯕ ꯉꯝꯒꯅꯤ? ꯅꯠꯇ꯭ꯔꯒ ꯐꯣꯡꯕ ꯉꯝꯗ ꯑꯗꯨꯃꯛ ꯊꯃꯣꯏ ꯅꯨꯡꯁꯤꯗ ꯂꯩꯈ꯭ꯔꯗ꯭ꯔꯥ? ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯌꯥꯝ ꯂꯥꯜꯂꯕ꯭ꯔꯥ? ꯕꯦꯜꯀꯣꯅꯤꯗ ꯂꯦꯞꯂꯒ ꯃꯥꯡꯗ ꯂꯩꯔꯤꯕ ꯎꯔꯤꯕ ꯆꯨꯡꯁꯥꯡꯒꯤ ꯐꯖꯕ ꯗ꯭ꯔꯤꯁ꯭ꯌ ꯑꯗꯨ ꯌꯦꯡꯂꯒ ꯑꯋꯥ ꯄꯣꯊꯥꯔꯤ ꯄꯨꯔꯦꯟꯗꯨ. ꯃꯇꯩꯃ ꯑꯔꯨꯕꯤꯗꯨ ꯄꯨꯔꯦꯟꯒꯤ ꯀꯣꯐꯤ ꯑꯃ ꯄꯨꯗꯨꯅ ꯆꯪꯂꯛꯏ. ꯑꯇꯣꯝꯕ, ꯄꯨꯔꯦꯟꯁꯨ ꯃꯅꯤꯡꯗ ꯍꯥꯏꯔꯞ ꯑꯣꯟꯊꯣꯔꯛꯂꯒ, ꯗꯦꯃꯣ, ꯁꯤ ꯅꯪꯒꯤ ꯀꯣꯐꯤ ꯍꯥꯏꯕꯗꯣ. ꯄꯨꯔꯦꯟꯁꯨ ꯀꯣꯐꯤꯗꯨ ꯂꯧꯏ. ꯑꯔꯨꯕꯤꯁꯨ ꯃꯈꯥ ꯇꯥꯏ. ꯑꯇꯣꯝꯕ, ꯉꯁꯤꯗꯤ ꯏꯇꯩꯃ ꯅꯉꯣꯟꯗ ꯋꯥ ꯈꯔ ꯍꯥꯏꯒꯦ. ꯀꯩ ꯋꯥꯅꯣ ꯏꯇꯩꯃ? ꯍꯧꯖꯤꯛꯇꯤ ꯄꯨꯝꯅꯃꯛ ꯍꯧꯈ꯭ꯔꯦ. ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯅꯁꯨ ꯍꯧꯈ꯭ꯔꯕꯅꯤ. ꯊꯧꯗꯣꯛꯇꯣ ꯂꯣꯏꯁꯤꯟꯈ꯭ꯔꯗꯧꯕꯅꯤ. ꯑꯗꯨꯅ ꯅꯪ ꯏꯃꯨꯡꯒꯤ ꯑꯃꯗꯤ ꯂꯩꯔꯤꯕ ꯏꯃꯥ ꯄꯥꯕꯨꯡꯒꯤ ꯏꯖꯠ ꯁꯣꯛꯀꯗꯕ ꯊꯕꯛ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯇꯧꯒꯅꯨ. ꯑꯗꯨꯒ ꯑꯃꯅ ꯅꯪ ꯅꯁꯥꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯃꯗꯨ ꯍꯥꯟꯅ ꯃꯨꯟꯅ ꯈꯜꯂꯨ. ꯅꯨꯄꯤ ꯑꯃꯒꯤꯗꯃꯛꯇ ꯅꯪꯅ ꯍꯟꯗꯛ ꯇꯧꯔꯤꯕꯁꯦ ꯏꯇꯩꯃ ꯀꯌꯥ ꯄꯥꯝꯗꯦ. ꯑꯗꯨꯕꯨ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ. ꯃꯇꯨꯡ ꯇꯥꯔꯛꯄꯗꯗꯤ ꯁꯣꯏꯗꯅꯕ ꯇꯧꯁꯤꯀꯣ? ꯑꯍꯣꯏ ꯏꯇꯩꯃ. ꯐꯔꯦ, ꯅꯪꯁꯨ ꯀꯣꯐꯤꯗꯨ ꯊꯛꯇꯣ. ꯑꯔꯨꯕꯤꯗꯨ ꯃꯥꯏ ꯂꯩꯔꯒ ꯆꯠꯄ ꯍꯧꯕꯒ ꯄꯨꯔꯦꯟ ꯑꯃꯨꯛ ꯈꯥꯝꯂꯛꯏ. ꯏꯇꯩꯃ, ꯋꯥ ꯑꯝꯇ. ꯀꯩ ꯋꯥꯅꯣ? ꯇꯥꯃꯣꯆꯧꯁꯦ. ꯃꯈꯥꯗꯤ ꯁꯝꯊꯗꯦ ꯄꯨꯔꯦꯟꯗꯨ. ꯃꯇꯧꯗꯨꯗ ꯑꯔꯨꯕꯤꯅ, ꯅꯈꯣꯏ ꯇꯥꯃꯣꯆꯧ ꯀꯩꯗꯧꯔꯒꯦꯅꯦ ꯇꯣꯝꯕ? ꯑꯩꯒꯤ ꯋꯥꯁꯦ ꯏꯇꯩꯃꯅ ꯊꯥꯖꯕꯤꯒꯗ꯭ꯔꯥ ꯍꯥꯏꯗꯤ ꯈꯪꯗ꯭ꯔꯦ. ꯑꯗꯨꯕꯣꯕ ꯀꯩ ꯋꯥꯅꯣ? ꯀꯩ ꯋꯥꯅꯣꯗꯣ ꯍꯥꯏꯕꯗꯤ ꯌꯥꯏꯗꯅ ꯑꯩꯉꯣꯟꯗ. ꯇꯥꯃꯣꯆꯧꯁꯦ ꯏꯇꯩꯃ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯃ. ꯍꯥꯏꯗꯨꯕ ꯋꯥꯗꯣ ꯁꯠ ꯍꯥꯏꯌꯨꯅꯦ ꯇꯣꯝꯕ ꯅꯪꯕꯣ. ꯅꯈꯣꯏ ꯇꯥꯃꯣꯆꯧ ꯀꯩꯗꯧꯔꯒꯦ ꯍꯥ? ꯇꯥꯃꯣꯆꯧꯁꯦ ꯅꯨꯄꯤ ꯑꯃꯒ ꯅꯨꯡꯁꯤꯅꯕ ꯃꯥꯟꯕ. ꯑꯇꯣꯝꯕ, ꯅꯪꯅ ꯍꯥꯏꯔꯤꯁꯦ ꯑꯁꯦꯡꯕ꯭ꯔꯥ? ꯑꯁꯦꯡꯕꯅꯤ ꯏꯇꯩꯃ. ꯅꯨꯄꯤꯗꯨ ꯀꯅꯥꯅꯣꯕ? ꯏꯇꯩꯃꯗ ꯃꯁꯛ ꯃꯃꯤꯡ ꯂꯩꯐꯝ ꯇꯥꯎ. ꯏꯇꯩꯃ, ꯅꯍꯥꯟꯒꯤ ꯑꯆꯧꯕ ꯄꯨꯊꯃꯤꯟꯅꯔꯛꯄ ꯅꯨꯄꯤ ꯃꯆꯥꯗꯨꯅꯤ, ꯂꯤꯛꯂꯥꯏ ꯍꯥꯏꯕꯤꯗꯣ. ꯏꯁ, ꯂꯋꯥꯏ ꯅꯨꯄꯤ ꯃꯥꯒꯨꯝꯕꯤ ꯑꯃꯅꯁꯨ ꯅꯨꯡꯉꯥꯏꯅꯤꯗꯅ ꯃꯥ ꯈꯪꯅꯤꯕ. ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯌꯨꯝꯂꯩ ꯀꯩꯔꯩ ꯁꯨꯕꯗ ꯃꯥ ꯄꯥꯝꯃꯤꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤꯌꯦ. ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯔꯤꯁꯤꯅꯤ ꯃꯥ. ꯄꯨꯔꯦꯟꯁꯨ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯂꯒ, ꯑꯗꯨꯃꯗꯤ ꯈꯪꯗ꯭ꯔꯦ ꯏꯇꯩꯃ. ꯀꯌꯥꯝ ꯀꯨꯏꯔꯦ ꯃꯈꯣꯏꯅꯤ ꯈꯪꯅꯕꯗꯤ? ꯃꯥ ꯅꯣꯏ ꯇꯥꯃꯣꯆꯧꯁꯦ ꯅꯨꯄꯤ ꯊꯤꯔꯦ ꯈꯪꯗꯕ꯭ꯔꯣ ꯍꯥꯟꯅ? ꯀꯨꯏꯔ ꯃꯥꯜꯂꯦ ꯏꯇꯩꯃ. ꯑꯩꯅꯗꯤ ꯆꯝꯅ ꯈꯜꯂꯨꯕꯅꯤ. ꯑꯗ ꯃꯕꯥꯅꯤꯒꯤ ꯁꯥꯟꯅꯔꯤꯕ ꯉꯥꯡꯅꯔꯤꯕ ꯃꯑꯣꯡ ꯃꯇꯧꯗꯣ ꯑꯩꯁꯨ ꯌꯥꯝ ꯆꯤꯡꯅꯔꯛꯄ. ꯇꯥꯃꯣꯆꯧ ꯅꯨꯄꯤ ꯊꯤꯔꯦ ꯑꯉꯥꯡ ꯂꯩꯔꯦ ꯍꯥꯏꯕ ꯃꯥꯁꯨ ꯂꯣꯏ ꯈꯪꯕꯅꯤ. ꯅꯠꯇꯦ, ꯃꯥꯕꯨ ꯅꯨꯄꯥ ꯑꯝꯇ ꯂꯩꯖꯗꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ, ꯅꯨꯄꯤ ꯊꯤꯕ ꯅꯨꯄꯥꯁꯤ ꯅꯠꯇ꯭ꯔꯒꯗꯤ. ꯅꯪꯁꯨ ꯄꯥꯈꯪꯅꯤ, ꯅꯪꯉꯣꯟꯗ ꯉꯥꯎꯕꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯅ.
ꯄꯨꯔꯦꯟ ꯃꯃꯤꯠ ꯂꯥꯎꯊꯣꯔꯛꯏ ꯑꯗꯨꯒ ꯈꯪꯉꯩ ꯍꯥꯏꯔꯛꯏ ꯀꯩꯅꯣꯗ ꯇꯦꯝꯃ ꯇꯦꯝꯃꯒꯤꯗꯨꯗꯤ ꯌꯥꯗꯕꯒꯤ ꯋꯥ ꯑꯃ ꯌꯥꯎꯔꯤ ꯅꯣꯏ ꯇꯥꯃꯣꯆꯧꯗ ꯉꯥꯎꯗꯧ ꯃꯍꯨꯠ ꯅꯪꯉꯣꯟꯗ ꯉꯥꯎꯕꯕꯨ ꯀꯌꯥꯝ ꯀꯥꯏꯔꯒꯦ ꯀꯗꯥꯏꯗꯩ ꯆꯤꯜ ꯂꯩ ꯀꯦꯟꯒꯗꯕ ꯋꯥꯅꯤꯀꯣ ꯇꯦꯝꯃꯗꯣ ꯅꯨꯡꯉꯥꯏꯅꯤꯕ ꯉꯁꯤꯗꯤ ꯈꯪꯅꯤꯕ ꯉꯁꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯔꯨꯕꯤꯗꯨ ꯀꯨꯝꯊꯈ꯭ꯔꯦ ꯄꯨꯔꯦꯟꯗꯨ ꯇꯞꯅ ꯁꯣꯜꯂꯛꯏ ꯅꯨꯡꯉꯥꯏꯅꯤ ꯁꯤꯗꯩꯗꯤ ꯑꯩꯅ ꯑꯃꯨꯛ ꯀꯩꯗꯧꯔꯛꯀꯦ ꯍꯥꯏꯕꯗꯨ ꯌꯦꯡꯉꯨ ꯇꯥꯃꯣꯆꯧꯅ ꯍꯥꯏꯔꯒ ꯅꯣꯛꯐꯦꯠ ꯇꯧꯏ ꯏꯀꯨꯏ ꯀꯨꯏꯗ ꯃꯈꯥꯗꯒꯤ ꯑꯔꯨꯕꯤꯒ ꯊꯧꯕꯒꯗꯨ ꯂꯥꯎꯅꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ ꯈꯟꯅꯈ꯭ꯔ ꯃꯥꯜꯂꯤꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯄ꯭ꯔꯚꯨ ꯀꯨꯝꯊꯔꯛꯏ ꯑꯔꯨꯕꯤ ꯀꯞꯉꯪ ꯇꯧꯔꯒ ꯅꯪ ꯑꯇꯣꯝꯕꯤ ꯌꯥꯝ ꯄꯥꯝꯕ꯭ꯔꯣ ꯅꯪ ꯅꯨꯄꯤ ꯀꯌꯥꯝ ꯂꯣꯟꯅꯤꯡꯒꯦꯕ ꯊꯧꯕꯗꯨ ꯁꯥꯎꯅꯤꯡꯅ ꯍꯥꯏꯔꯛꯏ ꯀꯅꯥꯅ ꯍꯥꯏꯅꯣ ꯑꯩ ꯅꯨꯄꯤ ꯀꯣꯏꯌꯦꯅ ꯑꯩꯅ ꯈꯪꯗꯅ ꯍꯥꯏꯔꯤꯅꯤ ꯅꯨꯄꯤꯗꯨꯁꯨ ꯃꯁꯛ ꯌꯥꯝ ꯐꯖꯩ ꯍꯥꯏꯅꯦ ꯑꯔꯨꯕꯤ ꯅꯪꯕꯨ ꯑꯩ ꯅꯨꯄꯤ ꯀꯣꯏꯗꯦꯃꯤ ꯃꯤꯅ ꯏꯃꯨꯡ ꯊꯨꯒꯥꯏꯅꯕ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯜꯂꯒ ꯅꯪꯅ ꯊꯥꯖꯔꯤꯗꯨ ꯀꯩꯒꯤꯅꯣ ꯀꯔꯤꯒꯤ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯟꯕꯅꯣ ꯑꯩꯅꯁꯨ ꯅꯪꯁꯦ ꯆꯤꯡꯅꯔꯛꯄ ꯌꯥꯝ ꯀꯨꯏꯔꯕꯅꯤ ꯍꯣꯏꯅꯦ ꯐꯔꯦꯅꯦ ꯑꯃꯕꯨ ꯑꯣꯏꯔꯣ ꯑꯩ ꯅꯨꯄꯤ ꯀꯣꯏ ꯍꯥꯏꯔꯤꯕ ꯃꯤꯁꯛꯇꯣ ꯑꯗꯨ ꯀꯅꯥꯅꯣ ꯅꯪ ꯑꯝꯇ ꯍꯥꯟꯅ ꯍꯥꯏꯌꯨꯅꯦꯗꯣ ꯃꯗꯨ ꯈꯪꯂꯒ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯔꯤꯅꯣ ꯇꯥꯃꯣꯆꯧ ꯀꯩꯗꯧꯔꯦ ꯏꯇꯦꯝꯃ ꯀꯩꯒꯤꯅꯣ ꯈꯟꯅꯔꯤꯗꯦ ꯊꯧꯕꯗꯨ ꯍꯥꯏꯔꯞ ꯆꯤꯡꯅꯅ ꯀꯜꯂꯛꯄ ꯃꯤꯅ ꯄꯪꯍꯥꯏꯗ ꯍꯥꯏꯔꯒ ꯅꯪꯅ ꯊꯥꯖꯔꯤꯕꯅꯤꯅꯦ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤꯅ ꯄꯨꯟꯕ ꯏꯆꯟꯒꯨꯝꯅ ꯈꯟꯕꯁꯤ ꯃꯈꯣꯏ ꯐꯪꯗꯕ ꯈꯔꯅ ꯀꯜꯂꯛꯇꯅ ꯏꯕꯥꯅꯤ ꯈꯟꯅꯅꯕ ꯁꯤꯜꯂꯤꯅꯤ ꯑꯗꯨꯗ ꯅꯪꯅ ꯊꯥꯖꯔꯤꯅꯤꯅꯦ ꯅꯪ ꯃꯨꯛꯄꯪꯕꯁꯤ ꯂꯩꯔꯝꯈꯤꯗ꯭ꯔꯣ ꯄꯨꯔꯦꯟꯗꯣ ꯃꯀꯣꯛ ꯍꯣꯠꯂꯒ ꯂꯩ ꯑꯔꯨꯕꯤ ꯈꯨꯗꯣꯝꯕꯤ ꯁꯤꯡꯂꯒ ꯐꯩ ꯅꯨꯡꯉꯥꯏꯅꯤꯕ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯁꯤꯅꯤꯅ ꯑꯩꯁꯨ ꯅꯨꯄꯥ ꯑꯇꯣꯞꯄ ꯀꯣꯏꯒꯦꯕ ꯅꯪ ꯅꯨꯡꯉꯥꯏꯅꯤꯕ ꯉꯁꯤ ꯍꯥꯏꯔꯝꯂꯒ ꯐꯦꯠ ꯇꯧꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯊꯧꯕꯅ ꯇꯦꯟꯁꯦ ꯅꯪꯅ ꯀꯥꯞꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤꯅꯦ ꯀꯞꯆꯗꯦ ꯑꯩꯈꯣꯏ ꯇꯦꯟꯒ ꯀꯥꯞꯄ ꯍꯩꯖꯗꯦꯀꯣ ꯇꯥꯃꯣꯆꯧꯒꯤ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡꯗꯨꯅ ꯏꯇꯩꯃꯅ ꯆꯤꯡꯅꯕ ꯑꯣꯏꯔꯝꯒꯅꯤ ꯍꯣꯏꯗ ꯅꯪꯒꯤꯁꯨ ꯃꯇꯝ ꯂꯥꯛꯈꯤꯅꯤꯗ ꯑꯔꯨꯕꯤꯗꯨ ꯔꯦꯗ ꯀꯂꯔ ꯉꯥꯛꯇꯒꯤ ꯀꯨꯔꯇꯤꯒ ꯁꯦꯠꯂꯒ ꯊꯣꯛꯂꯛꯏ ꯃꯇꯧꯗꯨꯗ ꯑꯅꯤꯗꯨ ꯉꯛꯅ ꯌꯦꯡꯅꯩ ꯑꯩꯅ ꯀꯦꯔ ꯌꯥꯎꯅ ꯀꯦꯕꯤꯗꯕꯁꯤꯗ ꯅꯨꯡꯉꯥꯏꯅꯤꯗꯅ ꯑꯩꯁꯨ ꯅꯨꯄꯥ ꯀꯣꯏꯒꯦꯕ ꯈꯪꯅꯒꯦꯕ ꯉꯁꯤ ꯑꯔꯨꯕꯤ ꯀꯩꯅꯣ ꯃꯤ ꯅꯪ ꯇꯧꯏꯁꯤꯕꯣ ꯑꯩ ꯀꯅꯥꯝ ꯀꯣꯏꯗꯦ ꯍꯥꯏꯕꯅꯤ ꯌꯥꯔꯦ ꯑꯩ ꯂꯣꯏꯅ ꯈꯪꯕꯖꯥꯅꯤ ꯂꯤꯛꯂꯥꯏ ꯍꯩꯕꯤ ꯅꯨꯄꯤꯗꯨꯅ ꯅꯪꯅ ꯉꯥꯎꯕ ꯅꯠꯇ꯭ꯔꯣ ꯊꯧꯕ ꯄꯨꯔꯦꯟꯗ ꯃꯃꯤꯠꯇꯨ ꯄꯩꯅꯤ ꯌꯦꯡꯂꯛꯏ ꯃꯥꯅ ꯈꯟꯕꯗꯨꯃꯛ ꯆꯨꯝꯂꯕꯁꯤꯗꯗꯤ ꯑꯔꯨꯕꯤꯗꯣ ꯑꯣꯟꯁꯤꯜꯂꯛꯏ ꯏꯆꯟꯒꯨꯝꯕꯅꯤ ꯑꯗꯨꯒꯨꯝꯕ ꯍꯩꯗꯕ ꯋꯥꯗꯣ ꯍꯥꯏꯒꯅꯨ ꯑꯩꯈꯣꯏ ꯑꯇꯣꯝꯕꯅ ꯍꯥꯏꯔꯒ ꯅꯪꯅ ꯊꯥꯖꯔꯤꯗꯨꯕꯨ ꯅꯪꯅ ꯍꯦꯟꯅ ꯉꯛꯈ꯭ꯔꯦꯅꯦ ꯅꯪ ꯅꯨꯡꯉꯥꯏꯅꯤꯕꯅ ꯅꯪ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯁꯤꯅꯤ ꯑꯃꯨꯛ ꯐꯦꯠ ꯂꯥꯎꯔꯒ ꯀꯞꯂꯤ ꯇꯧꯅ ꯆꯪꯈ꯭ꯔꯦ ꯑꯔꯨꯕꯤꯗꯨ ꯄꯨꯔꯦꯟꯗꯨ ꯃꯀꯣꯛꯇꯨ ꯃꯈꯨꯠꯅ ꯄꯥꯏꯁꯤꯜꯂꯒ ꯑꯌꯣ ꯀꯣꯛꯁꯤ ꯅꯥꯕꯅ ꯌꯥꯗ꯭ꯔꯦ ꯀꯩꯅꯣꯝ ꯇꯧꯔꯤꯁꯤꯗꯤ ꯅꯥꯅꯤꯅ ꯅꯪ ꯌꯥꯝ ꯅꯥꯅꯤꯕ ꯄꯨꯔꯦꯟꯗꯨ ꯋꯥ ꯃꯈꯥ ꯇꯥꯔꯝꯗ ꯈꯨꯗꯛ ꯑꯗꯨꯗ ꯇꯥ ꯇꯧꯁꯟꯅꯔꯒ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯊꯧꯕꯁꯨ ꯐꯃꯨꯡꯗꯨꯗ ꯒꯤꯠ ꯐꯝꯊꯔꯒ ꯀꯔꯤꯅꯣ ꯈꯟꯈ꯭ꯔꯦ ꯁꯣꯝꯗ ꯁ꯭ꯌꯥꯝꯒ ꯁꯅꯥꯔꯩꯒꯁꯨ ꯁꯨꯔꯖꯤꯠ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯁꯨꯃꯥꯡꯗꯨꯗ ꯂꯦꯞꯂꯒ ꯁꯨꯔꯖꯤꯠꯄꯨ ꯊꯣꯛꯂꯛꯄ ꯉꯥꯏꯔꯤ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯁꯨꯔꯖꯤꯠ ꯑꯃꯗꯤ ꯄꯨꯔꯅꯤꯃꯥ ꯊꯣꯛꯂꯛꯏ ꯑꯅꯤꯗꯨ ꯎꯅꯕꯗ ꯍꯥꯏꯐꯦꯠ ꯃꯨꯛꯅꯩ ꯁꯨꯔꯖꯤꯠꯀꯤ ꯀꯛꯇꯛꯇꯕꯨ ꯋꯥꯉꯥꯡꯗꯨ ꯉꯥꯡꯂꯛꯏ ꯁꯨꯝ ꯂꯦꯞꯄꯤꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯏꯃꯨꯡꯗ ꯆꯪꯕꯤꯒꯗ꯭ꯔꯥ ꯁ꯭ꯌꯥꯝꯁꯨ ꯏꯁꯤꯠꯇꯅ ꯑꯃꯥꯡꯁꯪꯗꯕꯨ ꯀꯅꯥꯅ ꯐꯝꯅꯒꯦ ꯂꯦꯞꯂꯤꯕꯁꯤꯐꯥꯎꯕ ꯃꯤꯀꯨꯞ ꯐꯥꯅ ꯂꯦꯞꯅꯤꯡꯗꯦ ꯌꯥꯅꯤ ꯁꯦꯜꯁꯤ ꯂꯧꯕꯤꯔꯔꯣ ꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯈꯥꯎꯗꯣ ꯁꯨꯃꯥꯡꯗꯨꯗ ꯇꯥꯞ ꯂꯥꯎꯅ ꯂꯪꯊꯣꯔꯛꯏ ꯎꯁꯤꯠꯇꯕꯒꯤ ꯃꯑꯣꯡꯅꯤ ꯑꯗꯨꯒ ꯁ꯭ꯌꯥꯝꯁꯨ ꯄꯤꯔꯤꯕ ꯁꯦꯜꯁꯤ ꯂꯥꯛ 50 ꯅꯠꯇꯦ ꯂꯥꯛ 40ꯅꯤ ꯁꯨꯔꯖꯤꯠ ꯁꯨꯃꯥꯡꯗꯨꯗ ꯀꯨꯝꯊꯔꯛꯏ ꯑꯍꯦꯟꯕ ꯁꯦꯟꯐꯝꯗꯨ ꯄꯨꯕꯤꯈꯣ ꯍꯦꯟꯖꯟꯅ ꯂꯧꯒꯗꯕ ꯁꯨꯔꯖꯤꯠ ꯅꯠꯇꯦ ꯍꯦꯜꯂꯤꯕ 30ꯗꯣ ꯅꯆꯥꯅꯨꯄꯤꯅ ꯑꯃꯨꯛ ꯈꯟꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗ ꯌꯦꯠꯇꯅꯕꯅꯤ ꯑꯗꯨꯒ ꯄꯤꯊꯣꯛꯈꯤꯕ ꯄꯣꯠꯁꯛꯇ ꯍꯟꯅ ꯂꯧꯒꯗꯕ ꯁꯦꯝꯗꯨ ꯅꯠꯇꯦ ꯄꯥꯝꯗ꯭ꯔꯒꯅ ꯁꯦꯜꯗꯣ ꯃꯩ ꯀꯣꯛꯈꯤꯛ ꯊꯥꯗꯣꯛꯈꯣ ꯁꯨꯔꯖꯤꯠꯇꯨ ꯍꯥꯏꯐꯦꯠ ꯃꯆꯤꯟꯗꯨ ꯆꯤꯡꯂꯒ ꯅꯣꯏ ꯑꯩꯈꯣꯏꯗꯒꯤ ꯀꯔꯤ ꯍꯦꯜꯂꯗꯅ ꯅꯣꯏꯒꯨꯝꯕꯗ ꯑꯃꯨꯛ ꯅꯣꯟꯖꯗꯧꯔꯤꯕ ꯋꯥꯇꯣꯟꯅ ꯋꯥꯡꯂꯒ ꯀ꯭ꯋꯥꯛꯅ ꯐꯝꯗꯦ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯕꯅꯤ ꯃꯗꯨ ꯀꯥꯎꯗꯕ ꯐꯩ ꯋꯥꯏ ꯄꯥꯟꯕ ꯎꯗꯤ ꯃꯔꯨ ꯂꯨꯞꯄꯅꯤ ꯅꯣꯡꯃ ꯍꯥꯏꯕ ꯅꯣꯡꯃꯗꯣ ꯂꯥꯛꯄ ꯀꯥꯟꯗꯇ ꯍꯥꯏꯈꯤꯕꯁꯤꯡꯗꯨ ꯅꯤꯡꯁꯤꯡꯂꯛꯀꯅꯤ ꯁꯨꯔꯖꯤꯠꯇꯨ ꯈꯨꯝꯐꯝ ꯂꯩꯇꯦ ꯑꯗꯨꯅ ꯁ꯭ꯌꯥꯝꯕꯨ ꯇꯥꯜꯂꯛꯏ ꯌꯥꯔꯦ ꯁ꯭ꯋꯥꯏꯗꯒ ꯄ꯭ꯔꯃꯥꯟ ꯄꯥꯟꯊꯩꯒ ꯇꯧꯕꯤꯔꯅꯨ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯗ ꯂꯩꯕꯤꯒꯅꯨ ꯅꯣꯏ ꯀꯅꯥ ꯂꯩ ꯁꯤꯗ ꯂꯦꯞꯂꯤꯕ ꯑꯅꯤꯁꯤꯒꯤ ꯈꯣꯡꯒꯨꯜꯁꯤ ꯑꯃꯨꯛꯇ ꯆꯥꯝꯊꯣꯛ ꯂꯥꯎꯅꯦ ꯑꯗꯨ ꯀꯨꯏꯁꯤꯗꯕ ꯑꯗꯨ ꯅꯥꯄꯜ ꯀꯥꯞꯄ ꯐꯩ ꯁ꯭ꯌꯥꯝꯗ ꯁꯤꯡꯅꯔꯛꯂꯒꯗꯤ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ ꯃꯃꯥ ꯆꯠꯁꯤꯂꯣ ꯑꯅꯤꯗꯨꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯂꯒ ꯁꯨꯔꯖꯤꯠ ꯁꯣꯜꯂꯛꯏ ꯇꯧꯖꯁꯔꯤꯁꯤ ꯃꯁꯛꯁꯤꯡꯁꯤꯒ ꯏꯁ ꯁ꯭ꯌꯥꯝ ꯑꯩꯉꯣꯟꯗ ꯁꯤꯡꯅꯔꯛꯂꯒꯗꯤ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ ꯀꯥꯏꯅ
ꯅꯋꯥ ꯂꯧꯗꯦ ꯑꯩꯅ ꯅꯋꯥ ꯁꯨꯡꯂꯧ ꯂꯧꯗꯦ ꯍꯥꯏꯔꯤꯁꯤꯅꯤ ꯐꯥꯝꯒꯤ ꯌꯨꯝ ꯃꯆꯥ ꯑꯃꯒꯨꯝ ꯁꯪꯇꯛ ꯂꯩꯔꯤꯕꯗꯨꯗ ꯐꯝꯂꯒ ꯁꯂꯥꯏꯗꯨ ꯃꯪꯗꯨꯅ ꯂꯩꯔꯤ ꯊꯝꯕꯥꯜꯁꯨ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕ ꯑꯣꯏꯅ ꯆꯪꯂꯛꯄꯅꯤ ꯀꯣꯛꯇ ꯌꯦꯠꯂꯤꯕ ꯐꯤ ꯑꯗꯨꯅꯁꯨ ꯍꯨꯃꯥꯡꯗꯨ ꯇꯩꯊꯣꯛꯂꯤ ꯀꯩꯗꯧꯔꯦ ꯏꯕꯨꯡꯉꯣ ꯃꯪꯗꯅ ꯐꯝꯂꯒ ꯂꯩꯔꯗꯤ ꯃꯥ ꯂꯤꯛꯂꯥꯏ ꯍꯣꯏꯗꯣ ꯂꯤꯛꯂꯥꯏꯕꯨ ꯀꯩꯗꯧꯔꯒꯦꯅꯦ ꯀꯨꯏꯔꯦꯅꯦ ꯃꯥꯅ ꯑꯩꯈꯣꯏꯗ ꯂꯥꯛꯇꯕꯁꯨ ꯊꯕꯛ ꯑꯃ ꯇꯧꯈꯤꯕꯗꯒꯤ ꯅꯣꯡꯃꯇ ꯃꯁꯛ ꯃꯁꯥ ꯎꯒꯦꯒ ꯐꯪꯈꯤꯗ꯭ꯔꯦꯅꯦ ꯃꯥ ꯂꯤꯛꯂꯥꯏ ꯍꯣꯏꯗꯣ ꯏꯝꯐꯥꯜꯗ ꯃꯈꯣꯏ ꯃꯟꯗꯣꯝꯆꯥ ꯍꯣꯏꯗ ꯂꯩꯈ꯭ꯔꯅꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏ ꯍꯩꯃꯥ ꯀꯔꯤꯒꯤ ꯃꯈꯣꯏꯗꯤ ꯃꯈꯣꯏꯒꯤ ꯃꯟꯗꯣꯝꯆꯥꯗꯨꯅꯁꯨ ꯁꯥꯡꯂꯕ ꯆꯍꯤ ꯀꯌꯥꯁꯤ ꯅꯣꯡꯃꯇ ꯂꯥꯛꯈꯤꯗ꯭ꯔꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯏꯝꯐꯥꯜꯗ ꯆꯠꯂꯗꯣꯏꯕ ꯀꯔꯝ ꯀꯥꯟꯗ ꯆꯠꯀꯅꯤꯕꯨ ꯍꯥꯏꯒꯦ ꯑꯗꯨꯗꯤ ꯈꯪꯗꯦ ꯏꯃꯥ ꯂꯤꯛꯂꯥꯏꯅ ꯆꯠꯈ꯭ꯔꯒꯗꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯀꯦꯖꯕꯗꯨꯁꯨ ꯐꯪꯂꯔꯣꯏꯀꯣ ꯊꯣꯏꯕꯁꯨ ꯑꯩꯈꯣꯏꯗ ꯂꯥꯛꯑꯔꯣꯏꯀꯣ ꯏꯃꯥ ꯁꯂꯥꯏ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯔꯦ ꯑꯁꯨꯛ ꯀꯨꯏꯕ ꯁꯥꯡꯂꯕ ꯆꯍꯤ ꯀꯌꯥꯁꯤ ꯂꯤꯛꯂꯥꯏꯒꯤ ꯃꯆꯤꯟ ꯃꯧꯄꯥꯒꯤꯗꯃꯛ ꯊꯝꯕꯥꯜꯒꯤ ꯃꯃꯥ ꯃꯆꯥꯅ ꯐꯩꯒꯥꯛ ꯐꯩꯅ ꯂꯦꯞꯄꯤꯕꯅꯤ ꯈꯨꯡꯒꯪ ꯑꯁꯤ ꯊꯥꯗꯣꯛꯂꯒ ꯆꯠꯂꯅꯤ ꯍꯥꯏꯕꯗꯨꯗ ꯊꯝꯕꯥꯜꯁꯨ ꯃꯄꯨꯡꯅꯤꯡ ꯅꯨꯡꯁꯤꯗꯕꯗꯤ ꯅꯠꯇꯦ ꯐꯔꯦ ꯐꯔꯦ ꯆꯠꯆꯈ꯭ꯔꯁꯅꯨ ꯃꯆꯤꯟ ꯃꯧꯄꯥꯅꯕꯨ ꯌꯥꯏꯐꯒꯅꯤ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏꯅ ꯊꯤꯡꯂꯨꯕꯁꯨ ꯉꯝꯂꯣꯏ ꯑꯗꯨꯒꯤꯗꯤꯅꯦ ꯀꯩꯁꯨ ꯈꯟꯖꯤꯜꯂꯨꯅꯨ ꯏꯆꯥꯁꯤꯗꯤ ꯐꯔꯦ ꯐꯔꯦ ꯏꯃꯥ ꯊꯕꯛ ꯇꯧꯔꯨꯈꯤꯒꯦꯀꯣ ꯅꯪꯁꯨ ꯀꯨꯏꯅ ꯐꯝꯂꯅꯨ ꯁꯤ ꯍꯥꯏꯔꯝꯂꯒ ꯊꯝꯕꯥꯜꯗꯨ ꯆꯠꯈ꯭ꯔꯦ ꯁꯂꯥꯏꯗꯤ ꯍꯥꯏꯉꯝꯗꯕ ꯋꯥꯍꯩ ꯀꯌꯥꯅ ꯃꯁꯥ ꯄꯨꯝꯕ ꯏꯐꯨꯟ ꯐꯨꯟꯒꯠꯂꯤ ꯇꯧꯐꯝ ꯑꯃ ꯈꯪꯗ꯭ꯔꯦ ꯂꯤꯛꯂꯥꯏꯁꯤ ꯃꯥꯒꯤ ꯃꯐꯝꯗꯒꯤ ꯌꯥꯝ ꯂꯥꯞꯅ ꯂꯩꯈ꯭ꯔꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯨꯗ ꯃꯥ ꯃꯪꯗꯨꯅ ꯂꯩꯔꯤꯕꯅꯤ ꯁ꯭ꯌꯥꯝꯒ ꯁꯅꯥꯔꯩꯒꯁꯨ ꯌꯨꯝ ꯌꯧꯔꯛꯄꯗ ꯑꯣꯟꯊꯣꯛꯄ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯝꯃꯤ ꯇꯧꯔꯤꯕꯁꯤꯡꯗꯨ ꯀꯔꯤ ꯇꯧꯔꯕꯅꯣ ꯈꯟꯅ ꯇꯐꯤꯡ ꯇꯐꯤꯡ ꯆꯪꯁꯤꯜꯂꯛꯏ ꯃꯅꯨꯡꯗꯒꯤ ꯂꯪꯊꯣꯔꯛꯄ ꯄꯣꯠ ꯑꯃꯅ ꯁꯅꯥꯔꯩꯒꯤ ꯂꯥꯏꯕꯛꯇ ꯊꯣꯝꯂꯔꯦ ꯁꯅꯥꯔꯩꯗꯨ ꯅꯥꯕꯒ ꯀꯩꯒ ꯂꯧꯔꯛꯏ ꯍꯩ ꯃꯍꯥꯄꯥꯄꯤ ꯀꯅꯥꯅꯣꯅꯦꯍꯦ